Litan room the guitar amakakta security force lokthokpiko Kuki sing kayam kuina leibano yenke haina asanka sana hondokhre. Singi jaga sing the tensa lerakwadagi maram area da leiba Kuki sing central force na hondokpa Hougre haina social media sing da thaganarakle. Hanagi Chief Minister N Biren na ngarang Kangpokpi district da thokeba ambush da soktuna laikanariba Meeoi singi phibam sija hospital da chatuna yengsinkhre hare. Ngarang pastor yauna Meeoi mari hat ki bathaudok deputy CM nem sakip ke na kanamongda condemn tawraduna mara leiba sing dandi pi na buhonagani haina phongdorakre. Ngarang ambush ki thaudok thokraw matung tonganba Kangpokpi da thokpa thaudok amada Kuki community ki Meeoi singni singnaba lamen tuhenba kharana motorcycle da laktuna Kangpokpi district ki daily village da nung thajinduna residential property sing da target torakre hare thaudo du thokra matung khonglei thuna chakhe hare Bodoh, bodoh. Bapak zo. Mahiroi sing saphagada mafam da thangdokhre hare Rusanpur da leiba College of Nursing amasung School of Nursing ki hostel da leiba Naga Mahiroi Tara District Administration da local pakhongthang amada saphagada mafam da thangdokhre hare pawgele khunsing na hai ara ayuk Kojim amasung Scotland gi marta thokeba ambush amasung Madugi matung tarakpada Naga amasung Kuki misam kya mafam kya da phajinduna thambagi thaudok sing thorakpa sida College of Nursing amasung School of Nursing Rusanpur da hostel da leiraga mahitam liba Naga Mahiroi Tara District Administration na sinduna hostel dagi lauthoklaga manak nakpa Assam Rifles ki camp ta saphagada mafam yep semduna matam khara lehanaba thorang lokhotpa Hougre hare Kangpokpi da mi kunmathoi phajan khibadagi senapati da mi kulumdoi phajan khre hare Kangpokpi district ki manung sanba Kojim amasung Scotland gi marakta sakhangdaba singna nomai kapsinduna Reverend ani amasung pastor ama hat kiba thaudo adu thokro matung ikan kanadana konsa khundagi yauna khunja kunmathoi rom leilon Kuki khundama sakhangdaba khulai paiba singna phajalaga thamkhre mi kunmathoi phajan khiba asugi mayakta senapati dana Kuki phuruki Meeoi kulumdoi phajalaga thamkhre hare ngara ayu pung taragam ni phumangarom tabada Kuki khulai paiba singne haiba singna phajenduna thamkiba Meeoi kunmathoi dugi manungda senapati district ki maramdagi sonmi Nepali phuruki Meeoi sing mira amasung Roji konsa khundagi kachaklong boipui uibon liu chalung kiliu pherelungbau pherong wibau kenpi bau widim liu pawang bon liu longrai liu kaliwangbau Biren manu koba Meeoi sing yauri hade lem horiba Meeoi sing maming matha phangbang amdre masak khangdaba singna ambush tawraga Biren ani amasung pastor ama hat khibagi thaudo adugi matung tarakpada Meeoi kunmathoi adu gari ani da luhombagi thoram ama yawnaba lakpada leilon Kuki khunda Kuki khulai paiba singna namduna phajalaga thamkhibani haire Meeoi sing adu phajan khibagi pau phangbadagi Kangpokpi district police amasung central armed police force ki person sing mafam adu da sangsinduna phajinduna thamliba Meeoi sing adu kannanaba khongthang sing lokhotkre pawgele khonasna hai numidang paw asi phangwa phawda security ki maikai digi phajin ki basing adu kannaba operation chathake chera asida lailon da mi kunmathoi phajinduna thamkhiba dugi paw tabdage senapati taphau Kuki khundagi Kuki phuruki ne haiba Meeoi kulumdoi senapati district ki rekhumai taphau da leiba senapati petrol pump amasung Mount Everest college sangpham manak da leiba Phai taphawdagi makhoina tonglakpa truck taret amasung alto car amaga konana phajinduna thamkhre haina paw asina haire thaudo asigi matangda taphaw Kuki khungi chairman Land Khomang Songloina Senapati Police ta wakat thakiba wakat cherol amana security force na ngak senduna lakhiba Meeoi sing adu makhoina tonglakpa gari ga konana Senapati District Students Association amadi mafam adwagi Meeoi sing na phajin khibani haina mara siri Senapati Police na Meeoi sing adu kannaba mathau taba thabak sing lokhat pinaba police ta pi khiba cherol aduna appeal tawri marilena ba paw amana konsa khunda luhongba lakoda phakhiba mi kunmathoi adu ngarang numidang tek ta kaidana thadorakre hari adu moinamak thadorakre haba sigi matangda official oba paw di phangba ngamdri hari senapati da phajin khiba singi matangda su paw phangba ngamdri hari Kuki terrorist singi ambush ta Meeoi ama sire mahake loina bi amasung driver sok le hari
ngana yu pung tara minute kunrom tarak pada new kaithelman BPS ki manung sanba Scotland amasung Kojim kolani ki marakta Kuki terrorist singi khutpu amani singnaba singna ambush toroktuna thadau phurukki lininga mari lenaba mioi ahom laikidaba amasung atopa marina sohan kiba thodok thokibadagi singi phurup ani ki marakta khoiren masa pan khanaduna mipaiba pongna ringai ki serakta Kuki terrorist singni singnaba singna ngarang numidangwana pung tarok minute kunrom tarak pada None district ki khaupum PS na konba nungsai amasung zaujang tek anigi marakta nongmai kapsinduna ambush torokpada micham ama sire mahaki loina bi amasung driver na soktuna laikana khre hari laikidaba micham adugi mameng Wilson Thanga sahiyang kanito apokpa laikidraba DY kan kawi daulan siru dagi ni hari thaudo se da soklabi mahaki loina bigi mingna thorei thai Thanga sahid ni phugani pan kawi aduga driver gi mamingna Olive Jatung sahid ni phuni thoi apokpa Rangnet Singh Jatung kawe mahaksu dolan siru dagi ni haide laikhidraba Wilson Thangara mahaki loina bika loina na masagi gari Bolero MN01 W2877 da soklaba driver Olive Jatung na thauraga langkhibagi lambi da khanghaudana mamsilaklaba tanjagi khodong saba lauraduna Kuki terrorist singna nongmai kapsilaktuna ambush torakhibani haide thaudos da laikhidraba Wilson Thanga nongmai maruna panbudagi gari manungda laikanaba nangdana adumak laikhide nongmai maruna pandana soklabi mahaki loina bi amasung gari asibu thaurakhiba driver na hospital da pukhatuna laikana khre haide su militant singna operational zone oina sizinaba maphamne haina TCI na phongdorakhre ngana yu Kangpokpi district ki new kaithelman BPS na konba mapham amada ambush toraktuna thadau phuruk ki church lusingba ahum hatkiba amasung atopa mari buna sohanbagi thaudokpu thadau community international na kanama ongda yaningdaba phongdorakpaga loina na thaudo adu church ki lusingba sing asina Churchanpur dagi Kangpokpi tamda halakpada Kuki su militant singna operational zone oina sizinnarakpa phaitum amasung jangnom phai khul anigi marakta thokibane hana phongdorakle laikhidraba Reverend B. Sethau asi Thadau Baptist Association India ki president oibagi mathakta Manipur Baptist Convention ki tam anirak general secretary oirakhrabani haide Manipur da ngasi phawda thengkhang ahumlakta thokiba phurup masel gi landa Thadau phurup ki miyosing hanjan victim oirakle haina su phongdorakle modern college da lupa lakh manga rogi pochai ama ata thokhalam la haide Manipur ki ahanba NAAC ki accreditation phangba college oriba purompat laiba modern college ki lupa lakh manga rongi pochai kya ama ata thokhalam la hade masigaloina na college asigi principal professor and Romapati na athu matam da college asi fencing matik sana khabiyo haina su mari lenaba singi pungning singsilakre college asida hanjan huran chin thiki thodok thokpugi batang da college asina ngarang pawmi singa unabada professor and Romapati na hai mamang da kiara hana huran chinchi tauduna gari yauna pochai kya huran duna pukibagi thodok laikraw matung thasigi taramathoi amadi taranithoi gi ahing da numinini thangna sagun thorom khibani mana makhata na hai thasigi taramathoi gi ahing nongyai da college asigi multipurpose hall da thamba amplifier huran khibada natana college asida laiba washroom singi ising konjil phawbo huran ke loinana college phagaran se mission ki makhada nauna saba building so ama ata nanghalam ke thaudo adu mari lainana porompat police station da wakalaba matung mathangi numit tang tarane thogi ahing da so amohana college asigi library amade Bibok Training Center da su huran sinchi chatharam kibane maduda library gi wire sing phawbo kakthatuna pukhibaga loinana Bibok Training Center da gi bucket yauna ising konjil sing su huran dana pukhibane hari ngasidagi na tha amamuki mamang da college asigi set ta khamduna thamba mahiroi amagi gari huran khiba amadi mamang da su oja gi gari masa yauna college ta thamba smart TV huran khibagi thodok su laikre ngarang amadi nahan gi ahing da chatharam khiba huran sinchi gi thodo asida sel oina lupa lakh mangarong gi pochai sing ama ata tholam khibani hari mahana high college asigi fencing matik chana laitabana maram oiraga tatana huran sinchi gi thodok sing asi thorakpani lenga ki maikei dagi college asigi oiba saukidar tharakpa laite hojik thamliba amadi college ki maikei dagi lanai selfie duna saukidar ama thamli lenga ki college amada tatana huran sinthi ki thodok tholakpa asi labak thibani marina number singna henam yeng changduna asiguma thodok sing makhatana thoktana ba honabiyo amadi college asigi akoibada lairiba miyamna su mateng pangbiyo hairi thodo asigi matangda Directorate of Education DU da su paupi khre college asibu ama ata thohaliba sing asi athu matamda phana ba honabiyo haina su mahana makhatana marina number singi puning sing silakle Chingkau ta masak khangdaba laina dagi ok taramathoi si khre hari
Tamenglong district ki Chingkau khunda masakhang da balaina na ok tramathoi sikre mari lenaba sengnam yeng sangbi yo haina khunna sigi village authority ki chairman gai khang khuen kamaina phongdorakle hauki balawa pun nimita khunna sida pangthoki ba thoram amada wangang laduna mahan hai khunna sida masakhang da ba anaba apana ok tramathoi sikre orakle ba phiba masida lenga ke mari lenaba authority na lokhat pham thokpa khongthang sing lokhat biyo lenga ka mari lenaba authority ki mihut sing na khunna sida laktuna ok tan chandorakle ba anaba se yingsin biyo amadi makhata na laina ase sandoraktana bohona biyo haiba wafam su phongdorakle panbai abadi Manipur da classical swine fever haina khangnaba okta naba laina sandorakpa yabagi singnaba leibana state ki directorate of veterinary and Animal Husbandry na yumda loiba okse vaccination tawragani hana lauthokkiba laikhabane adomoidamak Tamenglong district ki Chingkau khunda oksing sikiba du leina asina ra habadi khangbangamdre amaronda khunna sida thangnade ba tongan ba khudongsa da basingi matangda paladuna mahana hai nauno pokpuda ngai ba angang singbu hida kapina ba amadi tongan ba anaba singdagi ngakthokna ba vaccination tawba lakpiu haina medical department ta kyara hana harabasu ngasi phawba khunna sida department ki mehut amata lakpa leitre mahana hai angang pokpada ngairiba I nauriba mama singna khunna sigi phattaba lambi singda sang satuna mathau taba vaccination tawri khunna si taba lambi semak aduki matik phatre haina nungai taba wafam thamladuna nungju tha matamda lambi sigi phibam amuka hena phatte adubu lambi sigi phibam soklabasu lambi sida khunja singdi chattaba yadabanina adu maksad le haba wafam thamlakle khunna sida Airtel company gi technical team amasu atena matam gi manungda lakpiduna khunna sigi leidiba Airtel network connectivity ki phibam yengsingbiu haina su mahana makhata na phongdokhe Nephurio amasung Konrad sangmana yaningda ba phongdorakle Kangpopi district ki Kojim amasung Kotlen ki marakta ambush tawduna search lusingba ahum hat ki ba thawdo adu Nagaland ki chief minister Nephurio amasung NPP ki national president amasung Meghalaya ki chief minister Konrad Sangman akanam ongda yaningda ba phongdorakle Nephurio na phongdokhibda siguma tamthiraba amasung wakhal yawdaba thawng asi yaba ngamloi amasung asiguma thawng asi chawkhalaba khunai amada mafam leiroi haike thawdo adu da nungai taba phongdokladuna chief minister na laikhidraba mioi singki mungmanung search community amasung Manipur miyam ki abada sarugyari hade Baptist Church ki lusingba sing hat ki bathong adu akanamong da condemn tawri hana Meghalaya ki chief minister amasung NPP ki national president na phongdokhre press thadorok pasera ramata hai khulai paicha da church worker sing da tamthiba mo ongsing sathakiba wakhal yaw da bathong ne amasung masigi mafam sakhalaba khunai amada leiroi laibak thiba thawdo adu da laikhidraba singi mung manung gi damak NPP na lepli amasung laikhidraba sing adu gi thawai na ingna chikna mapu gi manakta leiruba oirasanu haina thawni ri haike Manipur amasung Jalangak na masida kan do phirep law na ba apel tawre thawdo adu gi matang na kupna thigat paga loinana thawdo adu da channel ba sing pharaga panthaba tawduna achuba wild fahan na bo hona na ba taksilakle National People's Youth Front amasung NPP Manipur State Unit chu thawdo adu akan na mo ongda condemn tawre hade NPP Manipur State Unit na laikhidraba singi imung manung na nanghauri ba awaba da sarugyade amasung asok pasing athuba da phagalakpa oirasanu haide amarom da thawdo adu gi matung tarakpa da Naga misam kun khulai paiba sing na phajinduna thamki badu asoyangam yauduna thadorak nabasu apil tawrakle Law and Order mapon thokle ambush the thado church leader yauna ahum sire mari sokle hadi Nakalamoromda Naga MLA mapan ZUF UNC Southern Tangkhul Naga Baptist Association thado NP Manipur amuko kohar amoba MSF poire lemerol apunba mera paibi Manipur na singbolut singna akanamo ongda condemn tawnara khrei May 3, 2023 dagi sing amasung tamgi purup ani ki marakta chatharakiba tamthiraba lan gi waroshin porokpa ngamdringai gi serakta chaliba sahi asigi February 9 dagi Ukhul district ki litan PS na konba mafam dagi hawrakiba singi kanglop ani gi marak thoaning da ba thaudok sing thorakduna Kamjong district phawba yoksilaklingai gi talakta Kuki khulai paiba kanglop amana chathaba oigani singnaba ambush ta thadau purup ki church leader yauna mioi ahum sire mari sokle mioi amana nongoi maru amata pandana sokhaudrei thaudo asi ngarayo pung taraga minute kulom tarakuda Kangpopi district ki new kaichel manbi PS na konba Scotland amasung Ojin khulani ki marakta ikui-kuidna semkiba lambi amagi mafam amada thokibane haide thawdo asigi matangda Naga MLA mapan ZUF UNC Southern Tangkhul Naga Baptist Association thado NP Manipur amuko kohor amoba MSF poire lemerol apunno mera paibi Manipur na singbolup singna akanamo ongda yaningda ba phongdokhre Net UG 2026 ki paper leak oibagi wathokta lupa lakh 13 da paper leramba BJP ki lusingba Dinesh Biwal amasung manau nupa CBI da sinakhre hare
National Testing Agency NTA na sentuna leba asigi manung amasung mapanda leba mahairoi lakh kungani thoi henbana saruk yaduna Center lisamaga samri kuntragani thoi da thasigi ahumda pangthokiba NET UG 2026 ki examination ki question paper leak oikaba thaudok ki case ka mari lenana Rajasthan ki Jamwaramgarh dagi saknaraba BJP ki lusingba Dinesh Vibal amasung mahaki manaw nupa Mangilal Biwal CBI da sinakhre hari watwasiga mari lenana makoi ani ahamda Rajasthan Police ki Special Operation Group SOG na phagatuna makoi ki custody da thamkhibani watwasi chak thorakpadagi case asi Central Bureau of Investigation CBI da khusinabadagi makoi ani bu Rajasthan Police na agency asi da sinakhibani hari watwasiga matangda hojik phawbada satharakpa investigation ki khangba ngamlaba singi manungda BJP gi lusingba Dinesh Vibal na mahaki manawnupa Mangilal Vibal ga khusamnaduna examination asigi question paper bu lupa lakh kunthra piduna laikhibani hari masi manawna question paper sing asi medical entrance examination asigi damak thorang torokliba makhoi gi angang singi damak laikhibani question paper sing asi phanglaba matungda makhoi gi angang singda khusinakhibaga loinana masi leibada changkhiba cell sing hanjinnaba amasung sendong tanabagidama atopa mahirosing amasung examination asida candidate oigadaba singi mama mapa singda yenthokpa horakpani haiba khangba ngamle hari thaudosda senariba BJP gi lusingba si Rajasthan ki Joypur district ki Gamwaramgarh assembly constituency dagini mahak party sigi thabak thoram singda saruk yarakiba khakta natana tongan BJP gi thoram sing sellang bagi thodang lorokiba leader ni hari mahak BJP Yuba Morcha gi thabak thoram sing supang thurakibaga loinana matam kharagi mamangda Yuba Morcha sida Minister level ki thak to pham purang khiba mioi ni hari mamang thage kunga tareta BJP ki National President Nitin Nabinna Rajasthan ki Joypur da lakhiba khongsat amada sumhar mafam asigi tongan ba area singda welcome gi hoarding sing thorang tawduna thamkhiba mioi ni hari Maharashtra ki Barmati da private farm ki trainer aircraft amakai khre pilot soingam Hougre hari ngarayuk private company amagi trainer aircraft ama Maharashtra ki Pune district ki manung chanba Baramti airstrip meada landing torokpada kai khre masi technical ga oiba maramna plane adu kai bo oiramgani hana police na phongdokhre aircraft adu ta mathanta tolakhiba trainee pilot adu soingam da hinghaure hana officer sing na haike thodo adu ngarayuk pongni pangamne jangkhai tabada Baramti airstrip meada laiba Gojubabi khungang da thokibani hana police official amana haike aircraft adu Red Bird Flight Training Academy gini companies na thodo adugi matang da thijanba haukhre companies gi aircraft amasu district asida kaiba laikre hana official sing na haike ningsingba yabadi deputy chief minister Ajit Pawar amasung atopa Manipur ga lakiba private charter plane amasu January 19 da Baramti airstrip ta kaike madu tonglakpa makhoi mari mak laikhidabane ngarang thodo adugi matang da Pune Superintendent of Police Sandeep Singh Gilsna Paugi agency da hai minna hoba sing na aircraft adu name na pairakhe aduga electric ki pole amada yeshin ke pau adu hek phangbaga police na khudakta mafam adu changsen ke hari mai chakpada imung amaki mari sire hari Chhattisgarh ki Darga district ki town amada thokiba yom mai chakpagi thodokta pikliba anga ama yauna imung amaki mioi mari sikre haina police na phongdokhre senior police official amana phongdokpa matungina thodo adu ngarang numai jungba matung Kumhari town gi Kharpi road area da thokibane thodok tu da laikhidraba sing adugi mamingna Homdas Baishap Sahini Phu Lakshmi Baishap Sahi Tarani Pan Chandani Sahi Tratare amasung Gopika Sahi Ani kawi hana mahana phongdokle electric short circuit thokpodagi maido horakiba oiramba yai thajari hana phongdokloduna mahana haiki mai chapagi thodo adugi manungda cooking gas cylinder amasu pokhairake official duna haiki thodo adugi pau phangbaga police amasung fire brigade gi team sing amadi administrative officer sing thodok thokfam du changsen baga loinana mi kanba amasung mai muthat bagi thabak chathake hari